ꯑꯅꯥꯕꯗꯨ ꯇꯁꯦꯡꯅ ꯀꯩꯁꯨ ꯇꯧꯗꯕ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯄꯨꯊꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜꯗꯤ ꯃꯥꯟꯅꯗꯦ꯫ ꯑꯃꯒ ꯑꯃꯒ ꯀꯅꯥ ꯑꯃꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕ, ꯑꯗꯨꯒ ꯀꯅꯥ ꯑꯃꯅ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕꯒꯤ ꯃꯔꯨꯝꯗ ꯇꯧꯕꯤꯃꯜ ꯊꯧꯗꯨꯅ ꯀꯥꯟꯅꯕ ꯂꯧꯕ꯫ ꯈꯦꯂꯦꯝꯕ ꯃꯥꯒꯤꯗꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯕ ꯑꯗꯨꯅ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯙꯕꯤ ꯑꯗꯨꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯃꯤ ꯊꯝꯈ꯭ꯔꯦ꯫ ꯃꯃꯥꯅ ꯂꯧꯈꯠꯄ ꯊꯧꯔꯥꯡꯗꯨ ꯃꯆꯥ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯆꯥ ꯑꯗꯨꯕꯨ ꯁꯤꯡꯅꯕ ꯑꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯊꯦꯡꯕꯗꯨꯗ ꯃꯥꯙꯕꯤ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯛꯂꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯃꯨꯟꯅ ꯀꯟꯅ ꯈꯟꯅꯔꯤ꯫ ꯃꯥꯙꯕꯤ ꯅꯣꯛꯁꯤꯟꯅꯔꯒ ꯇꯥꯃꯣ, ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯤ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯔꯕꯅꯤꯅ ꯋꯥꯐꯝꯁꯦ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯍꯧꯗꯣꯔꯛꯄꯅꯤꯀꯣ꯫ ꯁꯨꯝ ꯋꯥꯈꯜꯁꯦ ꯃꯨꯟꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯋꯥꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯏꯆꯥ ꯑꯅꯤꯁꯦ ꯂꯨꯍꯣꯡꯕꯤꯔꯁꯦ ꯍꯥꯏꯔꯤꯕ, ꯃꯁꯥ ꯃꯁꯥꯁꯨ ꯌꯥꯅꯖꯅꯤ, ꯑꯗꯒꯤ ꯂꯩꯅꯔꯤꯕ ꯏꯃꯨꯡꯒꯤ ꯃꯔꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯂꯩꯔꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯥꯏꯔꯕ꯭ꯔꯅꯦ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯉꯛꯆꯩ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒ ꯈꯔ ꯂꯣꯏꯅ ꯇꯤꯟꯅꯩ ꯍꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯂꯨꯍꯣꯡꯕ ꯀꯥꯏꯈꯤꯕ, ꯂꯩꯕꯥꯛ ꯋꯥꯔꯤꯅꯈꯤꯕ ꯑꯗꯨ ꯊꯥ 5-6 ꯐꯥꯕ ꯑꯃ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯅ ꯌꯥꯝ ꯂꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯍꯥꯏꯔꯛꯂꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯇꯞꯅ, ꯌꯥꯝ ꯅꯨꯡꯉꯥꯏ, ꯂꯩꯅꯔꯤꯕ ꯏꯃꯨꯡꯒꯤ ꯃꯔꯤ ꯑꯃꯗꯤ ꯅꯈꯣꯏꯒꯨꯝꯕ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ, ꯏꯖꯠ ꯁꯔꯃ ꯂꯩꯅꯕ ꯏꯃꯨꯡ ꯑꯃꯒ ꯉꯥꯏꯁꯦꯟꯅꯕ ꯂꯣꯏꯅꯕ꯫ ꯑꯗꯨꯕꯨ ꯑꯩꯒ ꯏꯇꯥꯎꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯇꯠꯇꯅꯕ ꯍꯣꯠꯅꯕꯗꯣ, ꯏꯕꯦꯝꯃ, ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯉꯥꯡ ꯃꯁꯦꯟꯕꯨ ꯌꯥꯅꯔꯒꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯥꯙꯕꯤ ꯃꯥꯒꯤ ꯑꯔꯨꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥꯁꯤ ꯃꯥꯅ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯏ꯫ ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯝ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯅꯨꯔꯩꯗꯨ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯙꯕꯤ ꯍꯔꯥꯎꯅ, ꯑꯩꯅꯗꯤ ꯉꯁꯥꯏꯗꯒꯤ ꯏꯆꯥ ꯎꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯅꯪꯗꯤ ꯋꯥꯅ ꯆꯥꯒ ꯂꯣꯟꯗꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯏꯆꯥꯅ ꯂꯣꯟꯕ ꯆꯥꯒꯁꯦ ꯊꯛꯄ ꯐꯪꯉꯅꯤ꯫ ꯍꯌꯦꯡꯅꯦ ꯑꯩꯈꯣꯏꯗꯒ ꯂꯩꯔꯗꯤ ꯏꯆꯥ ꯊꯕꯛ ꯑꯃꯇ ꯇꯧꯔꯣꯏꯗ꯫ ꯊꯕꯛ ꯁꯨꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯃꯤ ꯊꯝꯃꯤꯌꯦ꯫ ꯑꯆꯥꯎ ꯑꯔꯝ ꯈꯔ ꯄꯥꯝꯕꯤ ꯅꯨꯔꯩ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ꯫ ꯆꯥ ꯑꯗꯨꯕꯨ ꯄꯤꯔꯒ ꯃꯥꯁꯨ ꯅꯥꯀꯜ ꯑꯃꯗ ꯇꯞꯅ ꯐꯝꯊꯩ꯫ ꯕ꯭ꯔꯣꯖꯦꯟꯗꯨ ꯋꯥ ꯃꯈꯥ ꯇꯥꯏ꯫ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯅꯤꯒꯤ ꯋꯥ ꯇꯥꯔꯒ ꯑꯩꯗꯤ ꯊꯕꯛ ꯇꯧꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤꯁꯨ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯁꯤꯟꯐꯝ ꯑꯃꯅꯤ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯉꯛꯁꯦ ꯃꯈꯥꯗ ꯇꯥꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯑꯣꯏ ꯇꯥꯃꯣ, ꯑꯩ ꯏꯆꯥ ꯅꯨꯄꯥꯗ ꯍꯥꯏꯔꯒ ꯁꯣꯏꯗꯅ ꯎꯅꯅꯕ ꯁꯤꯟꯁꯤ, ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯃꯈꯥ ꯍꯦꯛ ꯇꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯁꯨꯝ ꯍꯧꯗꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯕ꯭ꯔꯣꯖꯦꯟ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯃꯥꯙꯕꯤ ꯅꯨꯔꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ, ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯅ ꯂꯥꯛꯂꯤꯁꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯎꯅꯕ ꯂꯥꯛꯂꯤꯅꯤ꯫ ꯅꯪꯅꯦ ꯑꯇꯣꯞꯄ ꯋꯥꯈꯜꯒ ꯑꯃꯠꯇ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯅꯣꯏꯒꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯉꯥꯛꯇꯅꯤ꯫ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯨꯔꯩ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯃꯥꯙꯕꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯑꯃ ꯆꯠꯇꯅ ꯃꯥꯙꯕꯤ ꯌꯨꯝꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯄꯨꯋꯥꯡꯕ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯥꯏꯜ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯜꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯅꯥ ꯑꯌꯦꯛ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤ ꯃꯥꯕꯨ ꯎꯅꯕ ꯆꯠꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ ꯁꯦꯠ ꯆꯥꯔꯨꯕ ꯃꯐꯤ ꯑꯗꯨꯕꯨ ꯍꯣꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯨꯡꯉꯥꯏꯐꯝ ꯈꯪꯈꯤꯗ꯭ꯔꯤ ꯃꯃꯥꯗꯨꯅ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨꯗ꯫ ꯃꯥꯙꯕꯤ ꯇꯞꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯥꯗ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯍꯜꯂꯛꯂꯤꯕꯁꯦ ꯑꯇꯩ ꯀꯩꯗꯒꯤ ꯅꯠꯇꯦ, ꯏꯕꯦꯝꯃ ꯅꯨꯔꯩ ꯍꯣꯏꯗꯒꯤꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯁꯨ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ? ꯅꯪꯀꯣ
nang yam honglabani hairisin puwang ba mapukning aduda onthokna haipa sakhreda haina khalli madabi tapna makhata atei kari ki nateda aina makhoida chatlui hairisi ibungo nakhoi yani luhongbagi wa ama imana hawdoklubani ne wa adu batabada tinglauduna phingatli masadu puwangba mamada sauna yeng khol wangna hairi imana khalisibu kaino imana khanba wakhal imana tawba thaba khudima loina chumi haina khanba ima nachai wafamdu yabangam imana chopningdragadi yam thunu wadu haidokpiruchu macha nupagi waduda mama masu hekta anam kalaklami hai nama aigi chinthakta khomakkanune aina tawrise nangi yai phanabani mama amatana machagi phatanaba tawroine madunara mamang thakte kaiba nangkhibado ima nachai semitam nati thamai pale aningba pamba pokku misak aduga ima nachai gi khangna jabile masimadi imana kaina naba tawbirakan imunga siga chanaba mi oiragadi ima nangi wadu yagai adubu ijat leiriba minister egi imau oibada matik chadragadi imabu phatte haigani mamang thakta chopi luhongba kaire haidana handak kaigani haibe leite ni bungo aduga mamangda luhongba kaikhibadu aina thawaina thugaibrane mamangda ise ima nangna haiba imana aigi phanaba nupi edo khangna hanbane adubu handakti aigi pamjaba nupi leire hairidana Madabi macha nupa asina mangonda onsillaga machin khumlakpaduda makha taba talla male sauna machada amuktang yenglam grong grong ka adudagi chatki puwangba mamagi mawung matawaduda tawfam khangdana phamung aduda khoisaunana asauba adubu phathaduna tapthanaba haidana phamduna leihawi tumina asum tawdana warasuwana numit aduma hauki ngasidi melaisana mahausagom thangaromda nga tikpa tamngan ba hoiromda lai nga lokphamda chatabi hana tamngan ba hoida changle tamngan bagi mamana harau harau bema meleye icha singarang dilakte haidana imana khalli bani ni he laula somna ni hek phamse nabungna nang bu hangbada muktoiba Melaysana tamngan bana mabu hangi haibaduda harawi Melaysana tapna ine akhoi khuradu nahan gari na thengbadagi aise hospital da leirure adugini ise akhoi di paunung ka amate hek tadedana hojikti pharabro kamain tawrage lamsinak na lapa sidanya pau kamata taba phangdre ni tawriba ai hojikti phare yumda hale ado tamngan bada phonum da tawine hoi hoi haiduna tamngan bada call tawi kuide nupa du su call do paire phone du dagi tapna ma ngan ba nang bu thabak chat loidro chat kadoi ni ma me leila in he wari sano call pai halake ko hairi bawa adu taraga nungai je tamngan ba amadi me leisana onsinna duna wari tawi midi imphal da thabak macha ma tawraga leibadagi ai kase loina kawrine ko nongmataga ai sangbirakte ba adunaro aina chatlamdai da nangna lakpidabada haurani aina khangabani adu hairakani haise adudi aina nahana sengdokkhradudi phagi tawbanida hanagum ngayon badum chatliba natra nangbo anaya kadi yaude ko ai ke suktawdi adu ayum dang jala gadoini numini ni suti lei ai ngairamu nangi ngayon phamdo adudi leiram achapot ahaw hawba mayam ama leiraki yayi la o aisu nang leitabase pau tampham kamta hek leite aisu nangonda tamgadaba haigadaba pau khara lei nupiduna hairiba wa aduda hena khangningba oire khudak aduda mayumda chatningba phawi adubu pambai leite tapna khumi kaiwano hainingibo yaradi sida sum hairu kaino nangi haunabi haige hairaga tumina leibadu tawganu is ngaibada kallo imphal da leiba nungaibro aidi ini da hairaga nangi nagda chase haige tawrini nang noina lak tawraba phare phare mathang de hek aina lak ba haiduni angang si wang ba kayam hairami hana ga yamana drebo seng ba kayam haira droise isabi pharabani ho phare ado ai thabak jana ba loisin ba tawragi ko na muktak na sanarasi ko
irang tawgano angang dawna panglay lay. Melay sana nokjay aduga phone do mama do da piki. Machana wari saba adubu momon noktuna tajaduna layri. Melay sana koina phamduna layba yaba nate aduna magi nga do lawraga mayumlomda adu makjatki. Yumda halakpagi lambida nupa aduda call tawi adubu pairakte. Phone pairaktabaduda nungaitaba ama pokjay tapna murum sori. Kaitawrabano khangde phone se paideba. Hoida horen ngayon ba chatpado ina sanarage. Asi hairaga mayumlomda chatki melay sanado. Ayuki pung 12 taywaida ngasidi yam thajadana khelembadu magi angang kharaga loinana thabak ama mai pakle. Tika tawnaba sel khara lawba oina Madhabiga tongana layba apartment aduda laklaga phamduna lay. Chana thaknaba kaya ama yawi mayamdugi awad apa aduna lukhoina loina sillang. Lukhoi khelembada yenglaga noi madam se nakhoi yamna thawai yawna hotnaba sida ma yamna ngairabani soidana noina piyu hairiba seldo mana piganida. Khelemba noktuna makhau pongna adubudi uncle akhoi moiranglamgi mi mayam amana aina taba thabak ana hainarini somdadi aina ngamdaba leite na hairib kanagi leiriba police mayam se nachaiga loin he khangnaribani aduna thabak se tungkoina tawko noina haiba khudingdo loina pigani matang chanana madabi masu yausilagle aise thabak aruba ma chatludana matam chana lakpa ngamdre ichasingse sauningbana loiramai adubu nakhoi sauba yade ko noine hena khangiduni nang madam di thabak yami haidu. Khelembana khomi ai madam nachai ku kesu khandeda. Madabi mayokna na lairiba sofa aduda phamthai aduda lukhoi mangonda ingit ama tawi lukhoi yam khangna imungda changlaga ingit adugi thabak do tawrami yamlaba sel kaya ma puthoraklaga khelembada pirami mamana pokpadagi udriba sel mayam adubu ubada makhoidi ithak thakpa haibudu oirami Madhabi tapna asumna hairi makhoigi matawadubu uraga magidi hena kanaba ama lawba yarani haidana khalle mapukning aduda chinba lana asumna hairaklami aina haiba thabak khudingmak mai pakna loina taw sidagi henba kaya ma aina watanaba tawgani aduga nangna thika amagi haibadusu yarabani khelemba yamna ngaijere madam na tawbiba sigum aikoinasu madam gi mai job tanaba tawrida aina khoibu yam thajai yam nungai icha inaw mayamna aigidamakta sumaina chongthokpidana thabak kaya ma tawbiribasi asi haina madabi lukhoida muk onsin hai lukhoi angang singi chanaba mayamdo amukta proper tawsilune mabuk thanna pizo aidi thabaga ma chatkadawba lay kuina layba yar phani madam Madhabi mafam aduda kuina lay tharamde adumak chatki mayamdudi adumak chaduna thakduna layhawi. School aduda layri puwangbadu mathauda pukning changna adubu tanja kaibi nuraidu lai permission yaudabi hekta room aduda changi aduga sit aduda phamthai nurai thabak tawriba nupa adubu yenglaga tapna Buwangba, ngarang khoida imala ami wafam ama ingonda hairami adubu ai kaisukti haikidi aduna ai nangi wa amadi taba pami kamaina tawgano haibadu wafam se nangna hayo hairaga haihalibra waduda puwangba tawramba thabaktu shat leptuna nuraida khangeng yengi aduga noktaba yade matagom noktuna nurai ai wafam dugu marimda leinadeda isagi luhongbagi wado Imana ingona machet amata phawba hairamde mana ngami matagum tawkhibani aduna ai yaba ngam nangna su wafamado reject tawbiro aidi aigi khangnaba nupi aina pamjana khanba aina yam nuksijaba mi amale puwangbagi wadu nurai ningba kaiba amagom khangeng yengi puwangba tapna makha tare nang ai piklangaidagi hauna tinaduna lakbani adubo aigi mai khara yeng wafam asida nangna karigumba yaraklaba nang aigi lainariba marupki oiba langla ase
ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯔꯣꯏꯕꯅꯤ ꯅꯨꯔꯩ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯀꯧꯇꯛ ꯆꯥꯕ ꯑꯃ ꯃꯁꯥꯗꯨꯗ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯃꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯅꯕꯨ ꯅꯉꯣꯟꯗ ꯍꯥꯏꯔꯤꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯋꯥꯍꯩ ꯄꯔꯦꯡꯗꯨ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ ꯄꯨꯋꯥꯡꯕꯗꯨꯅ ꯃꯔꯛ ꯁꯠ ꯊꯠꯇꯨꯅ ꯋꯥꯐꯝꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯃꯈꯥ ꯇꯥꯔꯔꯣꯏ ꯅꯨꯔꯩ ꯑꯩ ꯇꯁꯦꯡꯅ ꯍꯩꯅꯗꯦ ꯏꯃꯥꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯄꯨꯟꯁꯤꯗ ꯏꯀꯥꯏꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅꯁꯨ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯋꯥꯗ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯅꯕ ꯍꯣꯠꯅꯒꯅꯨ ꯃꯐꯝꯁꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯕ ꯋꯥ ꯈꯛꯇꯪ ꯁꯥꯟꯅꯁꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯂꯥꯏꯐꯀꯤ ꯑꯣꯏꯔꯒꯗꯤ ꯀꯣꯟꯅ ꯇꯞꯅ ꯁꯥꯟꯅꯁꯤ ꯅꯨꯔꯩ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯦꯁꯤꯟꯅꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯕꯨ ꯍꯩꯅꯗꯦ ꯃꯥꯕꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯅꯥꯀꯣꯏꯅꯅ ꯆꯩꯔꯛꯂꯦ ꯑꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯏ ꯐꯔꯦ ꯑꯩ ꯈꯔ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯗꯣ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯁꯣꯔꯤ ꯄꯨꯋꯥꯡꯕ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯆꯠꯈꯤ ꯄꯨꯋꯥꯡꯕ ꯃꯁꯥꯗꯨ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯅ ꯁꯥꯎꯔꯞ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ ꯀꯩ ꯀꯥꯟꯗꯕꯗ ꯅꯨꯄꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯅꯕ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯔ ꯂꯦꯝꯅ ꯂꯩꯒꯗꯧꯅꯤ ꯅꯪꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏꯅ ꯎꯕ ꯉꯝꯃꯤ ꯑꯩꯒꯤ ꯊꯝꯃꯣꯏ ꯑꯩꯒꯤ ꯁꯅꯥꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯤꯁꯦ ꯀꯅꯥ ꯑꯃꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅꯁꯨ ꯉꯝꯍꯜꯂꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯔꯛꯂꯒꯗꯤ ꯑꯩ ꯑꯊꯨꯕꯤꯗ ꯅꯨꯄꯤ ꯆꯦꯟꯒꯅꯤ ꯅꯨꯔꯩꯗꯨ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯒꯝ ꯆꯠꯂꯤ ꯁꯥꯎꯅꯤꯡꯕ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯁꯥꯗꯨ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯕ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯑꯩ ꯍꯣꯔꯦꯟꯃꯛ ꯏꯃꯥ ꯃꯥꯙꯕꯤꯗ ꯍꯥꯏꯒꯅꯤ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯗꯤ ꯊꯨꯡꯗꯕ ꯌꯥꯗꯦ ꯄꯨꯋꯥꯡꯕ ꯅꯪ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯌꯦꯡꯕ ꯇꯥꯔꯦ ꯅꯨꯔꯩ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯉꯝꯕ꯭ꯔꯥ ꯄꯨꯋꯥꯡꯕ ꯃꯥꯒꯤ ꯑꯅꯝ ꯀꯟꯕ ꯊꯃꯣꯏ ꯃꯥꯅ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯥꯏꯋꯥꯏꯗꯅꯤ ꯈꯦꯂꯦꯝꯕ ꯍꯣꯏꯗꯨ ꯌꯨ ꯈꯔ ꯉꯥꯎꯔꯒ ꯍꯜꯂꯛꯏ ꯃꯦꯂꯩ ꯁꯅꯥꯗꯨꯁꯨ ꯄꯣꯠ ꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄꯅꯤ ꯑꯗꯨꯅ ꯍꯦꯛ ꯊꯦꯡꯅꯩ ꯒꯥꯔꯤ ꯑꯗꯨꯅ ꯊꯠꯇꯨꯅ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯕꯨ ꯊꯝꯃꯤ ꯈꯦꯂꯦꯝꯕ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯀꯨꯝꯊꯗꯨꯅ ꯉꯥꯎꯔꯤ ꯃꯦꯂꯦ ꯅꯪꯗ ꯈꯦꯂꯦꯝꯕꯅꯤꯅꯦ ꯂꯧ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯅꯪ ꯉꯥ ꯌꯣꯟꯕ ꯆꯠꯂꯨꯔꯤꯕ꯭ꯔꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯃꯦꯂꯩ ꯁꯅꯥꯗꯣ ꯑꯗꯨꯅ ꯇꯞꯅ ꯌꯥꯔꯅꯤꯗ ꯈꯦꯂꯦꯝꯕ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯌꯥꯔꯣꯏ ꯑꯩ ꯊꯤꯟꯒꯦꯁꯦ ꯅꯪ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯕꯅꯤꯅꯦ ꯅꯣꯏ ꯑꯗꯨꯝ ꯆꯥꯅꯗꯦ ꯑꯩꯉꯣꯟꯗ ꯊꯥꯖꯅꯤꯅꯦ ꯍꯥꯏꯔꯤ ꯑꯩꯅꯒ ꯅꯪ ꯄꯥꯝꯕꯒ ꯂꯧ ꯊꯤꯜꯂꯝꯃꯒꯦ ꯀꯩꯁꯨ ꯍꯦꯛ ꯈꯜꯂꯨꯅꯨ ꯅꯪ ꯅꯨꯄꯥꯅꯤꯅ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯀꯥ ꯍꯦꯟꯕ ꯋꯥꯗꯨꯕꯨ ꯇꯥꯔꯒ ꯃꯦꯂꯩ ꯁꯅꯥ ꯁꯥꯎꯅ ꯈꯨꯝꯃꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯁꯉꯥꯡ ꯂꯋꯥꯏ ꯃꯆꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯀꯅꯨ ꯃꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯀꯩꯝꯇ ꯇꯥꯗꯕ꯭ꯔꯣ ꯍꯟꯗꯣ ꯑꯩ ꯆꯠꯀꯦ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯍꯥꯏꯗꯨꯗꯤꯅꯦ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯒꯅꯨ ꯈꯦꯂꯦꯝꯕ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯈꯨꯗꯛꯇꯁꯤꯗ ꯑꯩꯅ ꯐꯥꯔꯒ ꯄꯨꯕꯗ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯒꯅꯤ ꯍꯥꯏꯒꯅꯤ ꯅꯪꯒꯨꯝꯕꯤꯁꯤꯗꯤ ꯑꯩꯅ ꯈꯨꯗꯛꯁꯤꯗ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯉꯝꯃꯤ ꯈꯪꯉꯕ꯭ꯔꯥ ꯂꯧ ꯆꯠꯂꯁꯤ ꯀꯥꯟꯅꯗꯦ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯆꯤꯟꯗ ꯈꯨꯝꯕꯅ ꯇꯦꯛꯅꯗꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯑꯩ ꯄꯥꯝꯃꯤ ꯂꯧ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅ ꯆꯥꯍꯟꯒꯦꯅꯦ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯇꯧꯍꯜꯂꯣꯏ ꯀꯩꯗꯧꯔꯒꯦ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯦꯂꯩ ꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯒꯝ ꯂꯥꯛꯂꯒ ꯃꯦꯂꯩ ꯁꯅꯥ ꯈꯦꯂꯦꯝꯕ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯆꯤꯠꯆꯤꯜꯂꯝꯃꯤ ꯅꯪꯒꯨꯝꯕ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯗ ꯑꯩꯅ ꯍꯦꯛꯇ ꯂꯩꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯏꯀꯥꯏ ꯈꯪꯗꯕ ꯍꯧꯗꯣꯡ ꯍꯨꯔꯥꯟꯕ ꯅꯪꯒꯨꯝꯕ ꯑꯃꯒ ꯑꯩꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕꯁꯦ ꯑꯩ ꯂꯦꯝꯗꯦ ꯅꯪꯒꯨꯝꯕ ꯃꯤꯔꯦꯝ ꯅꯠꯇꯦ ꯑꯩꯁꯦ ꯍꯟꯗꯣ ꯆꯠꯀꯦ ꯁꯤ ꯍꯥꯏꯔꯒ ꯃꯦꯂꯩ ꯁꯅꯥ ꯒꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯈꯦꯂꯦꯝꯕꯗꯨꯅ ꯇꯥꯟꯅꯔꯛꯇꯨꯅ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯆꯤꯡꯏ ꯃꯦꯂꯩ ꯁꯅꯥ ꯃꯨꯛꯇꯨꯅ ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏ ꯃꯤ ꯐꯥꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯈꯦꯂꯦꯝꯕ ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯈꯦꯂꯦꯝꯕ ꯅꯣꯛꯇꯨꯅ ꯄꯥꯏꯈꯤꯕ ꯈꯨꯗꯥꯡ ꯑꯁꯤ ꯑꯩꯅ ꯊꯥꯗꯣꯛꯀꯗꯧꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯍꯥꯏꯗꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯈꯦꯂꯦꯝꯕ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯆꯤꯟ ꯈꯨꯝꯃꯔꯣꯏꯌꯦ ꯁꯦ ꯅꯆꯟꯒꯤ ꯈꯨꯗꯥꯡꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨꯕ ꯈꯦꯂꯦꯝꯕ ꯇꯞꯅ ꯊꯥꯗꯣꯛꯏ
ꯃꯦꯂꯩꯁꯅꯥ ꯀꯞꯇꯨꯅ ꯂꯩ꯫ ꯈꯦꯂꯦꯝꯕ ꯇꯞꯅ ꯆꯪꯁꯤꯟ ꯃꯦꯂꯩꯁꯅꯥꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯅꯕ ꯇꯧꯏ ꯃꯈꯨꯠ ꯑꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨꯗ ꯁꯣꯛꯀꯗꯧꯕ ꯈꯖꯤꯛ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯏ ꯃꯥꯒꯤ ꯃꯃꯥꯏꯗ ꯅꯈꯨꯠꯇꯨꯅ ꯍꯦꯛ ꯁꯣꯛꯂꯕ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯈꯨꯗꯛ ꯑꯗꯨꯗ ꯅꯁꯥꯗꯨꯗꯒꯤ ꯀꯦꯜꯂꯤ ꯈꯪ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯃꯤꯠꯐꯝ ꯊꯝꯅꯔꯛꯏ꯫ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯏꯉꯛ ꯉꯛꯅ ꯊꯥꯖꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫